Kapnaraba matung khulai paiba mari phari Jharkhand gi Ranchi da ngarang thokiba police ka nomai kapnabagi thaudo amagi matung khulai paiba mioi mari phari hena official amana phongdokre Ranchi gi Superintendent of Police Rural Pravin Pushkar na phongdokgi matung inadi akangnaba pau phangbadagi Ritu Police Station gi manuksana leiba Hosar khun manak police na motorcycle tongduna lakpa mioi ani khamlabaga khonakhi adubo mioi singaduna nomai kapse lakpaga loinana nanthokina bu honabadagi police na handuna kapnakhi amadi maduda mokhui ani mak sokpaga loinana phaki haina mangna phongdokli wang pang tawpuda mokhui ani na piba pawdagi police na manakpa mafam amadagi mioi ani amasu phaki haina phongdoraduna SP naiki pharaba mioi singadudagi pistol ni panam nomai maru kaya maru phangki asokpa ani do hospital amada admit tawkhre hainsu mangna phongdorakli service card Maui singna phumlamba IED Pokhaibada nupa masa ama sokle Service ki Bijapur district Maui singna phumlamba improvised explosive device IED ma Pokhaibada nupa masa ama sokle hen official singna phongdokre official singdugi matung ina thaudo du ngarang miyungba matungda Bijapur district ki Jangalur police station ki manung sana leiba PDA kul thokibani police official amana phongdokgi matung ina di Kudakta Central Reserve Police Force CRPF ki samaga maudraga mapanamasum marfuga manga suba battalion ni apunba team ama thawdok thokphamdura sanction baga loinana soklaba nupa masa adu ahan baleng piraba matung Bijapur District Hospital pokhre haina makna phongdokli official singduna hai ki area du makhatana atei IED sing lady bra haibadu khangdona ba housing security personnel singna thi humbagi thabak sathri panma yabadi Bijapur yauna District Tare na Saba Basta region ki manung hanjan ba mafam singda Maui singna IED phumlamba amasung Pokhaibagi thawdok toina thoklibani September 13 risu center da Sentewa district da Maui singna phumlamba IED ama Pokhairappadagi CRPF ki personnel ani sokhi August 19 na Bijapur district da Maui singna phumlamba IED ama Pokhairappadagi state police ki unit ama oiriba district reserve guard DRG ki jawan ama sikhibaga loinana atopa ahumna sokhi August 13 su district asimaktra thokiba manaba thawdo amada DRG ki sub inspector ama sokhi August 3 amasum August 3 da su Bijapur district ta Maui singna phumlamba IED sing Pokhairappadagi sahi kun suraba miyo ema amasum sahi yankhai suraba miyo ema sokhi mamangna July 10 da su Bijapur district ta Maui singna phumlamba IED ama Pokhairappadagi sahi 13 khakta ngairiba nupa masa ama aruba phibam da sokhi July 12 su district asimakta thokiba manaba thawdo amada nupi masa ama yauna miyo ahum aso apanakhi July 9 su district sida IED ama Pokhairappadagi Central Reserve Police Force CRPF ki personnel ama ani aso apanakhi July amada su district asimakta thokiba manaba thawdo amada khunja ama aruba phibam sokhi June 8 Sukma district Maui sing IED ama Pokhairappadagi additional superintendent of police Konta Division Akash Rao Gere Punje Shikibaga loidana atopa police person ahumna sokhi me kunthra dana Bijapur district thokiba manaba thawdo amada inkhalakliba nupa masa ama yauna misam ahum sokhi hari rape case sei kungi phadok pikre mamangi thada 19 khakta ngairibi nupi masa ama nupi oibi gi ikai khumnaba manghan khibagi maralda Orissa gi Khuda district ki court amana miyo ama sahi kungi phadok pikre thawdo du thokiba supnagi numit kunthraga tareni gi matung Khuda gi additional session judge Subanjan Mohantina Rai singarang takibani court na miyo du bu sahi kungi phadok pikibagi mathaktu lupa lising yang gi fine su takhi victim moiriba nupa masa du lupa lakh taruk compensation oina pina basu court na district legal services authority da khanki prosecution gi matung ina nupi masa du September 2 gi numidang wairam Bhubaneswar city gi Chandaka area da Khudurukuni puja yaw satpada convicts asi namduna akaknaba mafam amada puraga nupi oibigi ikai kumnaba mahan khibani haidi amaromdana sumna report tawri thiba khangdana lerakpa ki Pera Commando gi haksang phangle IED Pokhaibada anga ama sokli hawkhibirai numitagi Jammu Kashmir gi Gadol umangda thiba khangdana lerakhiba Allied Pera Commando ani edugi marakta amagi haksang phangraba matung asi ayuk ani suba Pera Commando edugi haksang phangmangam khri hairi Pera Commando ani esi asukpa
Gadol umang manung lambi lamang nabadagi ningthamthagi matam uisilakpana maram oiraga tuan bu weather ga mari leinaba thawdoksing na laikhidabu oigani thajari nakala maromda sadistra ki bijapur districta nakslite singna thamlambani singnaba improvised explosive device IED ama pokhairakpaduda nupa masa ama sokle thawdo oduda soklaba nupa masa adugi phibam ludre adubu security personnel force singna thawdo thokiba PDA khunggang amadi masigi akoibada nakslite singna ehenba IED natragana atopa pokhaibiya ba pulamsing thamlibara haibadu thijenba hokre hari Russia na Ukraine gi energy site sing dalanda sathabda miyoi kya aso apanangkhre Russia na akan mamona Ukraine gi konung kifta landa sathakibada mafam adug energy site sing sauna ama ada thokre Russia gi tamthiraba landa adu da miyoi mapan sokibaga loinana mafam adu da mai gi awaba su mayuknari hari Ukraine gi city amu oiriba Zaporozhye da su Russian force na drone sizinaduna landa sathakibada me humsi sathina aso apanang ki hari Russia gi attack asina central kipta leiba building amasu sound ama ata thonki kip ke mayor Vitalina soklaba miyoi mapan gi manungna mangari hospital puduna layeng sa thari hari Russia gi landa aduna maramoiduna city edu da mai gi awaba mayona bagaloinana ising pibi gi thabak ta asobo khudong sada ba mayona ki city edu phawduna sialiba Dnipro river gi nongpok thangba mapal da laiba district asigi mafam kya da Russia gi attack na maram oiduna mai amasum ising gi awaba sauna mayona re hari Ukraine gi energy minister Betlana green sukna Russian force na energy site na atamna landa sa thanuna laiba asigi miyam da hena awaba pina bu honari haina haiki energy exports na Russia gi attack sa takhraba matung na pamda thawdok sing thoktana bagi dama paikhat pya ba thabak sing paikhat ba hore hari Russia gi force na hoki pasayol sida Russia gi energy gi infrastructure sing da miyeng thamduna aka etoi thokona bagi thabak sing paikhat ba horakli ningtham gi matam lakba horakpada Ukraine da leiba miyam energy awat ma yukna bagi panamda Russia na energy site sing landa sing sa tharakhibani Russia na hoki pasayol sigi missile amasum drone sing sejinaduna Ukraine gi khwaidi gi maru oiba gas puthokpa mafam singda landa sa thaduna sauna ama ada thon ki haidi Kiev ki military administration ki head tumor Tasenko na phungdorakpada warol amada hokiba ihing nongai da Russia gi drone amasum missile sing na leiba du konungda sauna ama ada thon ki haidi firefighters sing Russia gi landa adu da mai saklaba building camera mai muthana bo hona ki haide nasu Paus das makatana sa phungdorakli haina paus da makatana pali tentak pa maru eba pau krana mapa mapu masa khangdaba puari nainadaba athubada ai chatkani Shillong da haiba Maharaja Sanajawa Leisemna thagalakpa post amada October tang 10 da thagalakpa Makhan Village Authority na thadorakpa press statement angkatang mem na tentak na thamjagi Kotu ne haijaba makoina Community on tribal unity ni haijaba adugumlaba lubashi aranbu amasum baseless oiba press release ama Mr. Kangliland Songloi abduction tawkibaga mari lainana thagalakhiba adugumlaba wafam adubo akan mamong yaningda phongdorakli khoina makhan jaga dagi abducted tawkhibne haibu wafam asina makhan lengmai naga village bu lana uhal haibu wafam yawni statement situs makhatana spa loinana kotuna phongdolibu wafam asi Pumla lalaba foundation yaudana phongdokpa wafam amani hainasu makhatana su phongdorakli tentangna thamjage duga makhataba anauba update myam puna ngaimina sena channel sigi maike digi mangpham da makhatana thamjari